Manipur wathok ke Waroisin purakpa puraktaba government amasung sugi khuta lei mitei amasung kuki kanglup ani ge marakta thokliba kanglup ki irange Waroisin puraknaba India government ge maikai degi honabada Waroisin purakpa ngamdana leibasi government ge maikai degi logi oiba thabak lokatbagi mahut wari sanaraga Waroisin purakani haina system na oilakibani haukiba sahilising kunga humdogi me ahumdagi tolaki wathok singasi thoknagi mamangda India government na illegal immigrant sin kuki zogi militant group singa nongmei sukap kamna batawduna lebak asida suspension of operations sathaduna makhoiba yoktuna thamlakibagi mahini suda lairiba UPF kenoga makhoiga puna chaminabani haiba chinkuki zogi masing yamlaba militant group sing suda consili lenga ka su sign tawna kiba militant singna ground rule ngakna satkani haibagi wafum yawi ground rule da territorial integrity da akaiba pidaba yauna makhal amatagi logi wangda crime sing sathaba yaroi kariguma ground rule ngakna sathaba tarabadi lengakna logi obe action lakot phaibina chingba yauna ngakna sakadaba chana kanglon sing kaya yauri me ahumdagi tholakkiba irang adudagi sugi ground rule thugaiduna mitei miyamda nongmei singdol onsinduna tamthiba mihat amati yungkai sing pak sanam mai thabagi thabak sing sathakibadagi loi khamnai daba watoki lantok oirakibani central government na ground rule thugairiba sugi lusingusingi mathakta action lakotpagi mahut wari sanaraga Waroisin purakani haiduna sugi mihut sing yauna kuki kangki tongan ba SOO gi lusingusin amadi mitei gi SOO singa puna central government gi mihut singa puna kayar wari sanakre adubo kuki singi maikai dagi makho gi pandam phangdaba fawa khongpam handokloi haiba ki fiep da lepli national highway da mitei sing satok sasin tawba athing thamlakiba adu hojik su makha tana sathaduna leiri lunena lanjener kiba mitei IDP singna masa gi yumda changba yadabagi athing thamli lunena kuki MLA singna popular government sembada yaudana ba akan section wafam su thamli village volunteer stand zone handakta Delhi da pangtokkiba mifamda kuki MLA singna mitei MLA singa puna saruk yaminkiba adu haksina lawi haiba wafam ga iroinena makoi apam oiba union territory yawba tokhaiba lengak sengba dabni haiba demand tawri village volunteer stand zone information and publicity ge chirola makha tan hairibadi kuki zo amsu mitei phurup ani physically amsu geographically khaidoknarabani masigi asingba masak asi mapung phana sakhangba tai hojik sathariba irang asigi politician gi oiba yasinaba ama purakjiba fawba IDP sing khunda laitab gi tabak lakot tanaba section wafam thamli lup asina thamliba wafam sing asidagi khangba ngamlibadi torbungda IDP mitei singna masa gi yumda changbaga noi kapsinduna attack satarkibani yalomi mitei singna lan pamde tangdu laitani hingba pamlabasu sinkuki zogi maikai dege tangdu laitaba purakpa nga pamdrabadi irang asige Waroisin purakpa ngamloi Waroisin puraknaba honabada sugi lusingusingi mafamda lei Manipur santi laknaba honabada matam sangani dialogue khaktana Waroisin laknabki lambi oigani RSS Kangluk ki irang mayok nariba Manipur da mapung phana santi hanjilakna ba honabada matam sangani nakal ani ki marakta wari watai sanaba khatana Waroisin purakpa ngamgani haina RSS ki chief Mohan Bhagat na phongdokre awang nopok state singi khongsata state asida laklam kiba RSS ki chief asina makhata na hai kibada Manipur santi lakna ba honaba haibsi community singi marakta khang kanba toina dialogue sathaba amadi amana amubu thajana gi phiba maman laklaba khakta oithokani madu natrabadi leiriba irang asi mapung phana loisana ba honabada matam sangani mahakna Manipur laklam kiba adugi manungda state asigi tongan tribal leaders sing social organization amasung youth singi representative sing unadana wari sanaki Manipur hauji oiriba law and order gi phiba masi yamna khudung thiningai ni adubo hairiba khudung thiba sing asi tapna hantharakpaga lonena mapung phana normancy lakna bo honabada matam yamna changani maramaduna nakal ani gi marakta oriba tai sanam khaktana athubada santi lakna gi amatangai ba lambi oigani garang numaijing numitta RSS ki centenary celebration ga mari lenana pangthokiba thoram mamada wangang laduna makhatana haikibada Manipur da natana India gi lairiba North East state sing da su laiminariba kanglup phurup sing gi marakta ori watai sanaduna mapung phana santi purukna ba honagadabani Arunachal Pradesh Meghalaya yauna atai mafam sing da su hairiba khongthang ase pakhatpa mathauta Manipur da santi soidna halakani adu matam sangani haina phongdoki RSS amasung BJP ani gi marakta leinariba asigi matangda pawmising hangkiba wahangamada RSS ki chibasina makhatana haikibada RSS ase political party sing da yamna lapna leiba organization amani BJP gi lusing kudimakta gi su organization asina yamna lapna lei adubo leibak ase Prime Minister Narendra Modi amasung Union Home Minister Amit Shah gi matangdadi RSS ka lanai oiba asang mari aman lei RSS amasung BJP ani puna chapmini haina miyamna babna sagalibasing asi tokadabani Sanghana political organization natraga kanagumbu single lainaba mari amata lochin batawdi haiki security agency singna coordination pinaduna mapung phana border surveillance sathanaba MHA ge secretary na pautak piramle Union Minister of Home Affairs ki border management secretary Rajendra Kumar na ground lairiba security agency singna coordination pinaduna Myanmar amasung Manipur tainariba border ningthina surveillance sathaba mathok tai haina official singna pautak piramkhre Rajendra Kumar thasge kunamasung kunga mathoida Manipur da lakduna sensitive oiba Myanmar ga tainaba Tingnopol district satuna housing ministry asina paikhatliba border fencing thabak sing amadi handak Indo Myanmar border da khariba fencing sidok lamba mafam satuna inquiry tokhiba lunena
ngarang district asida deploy tawriba security forces singi makok thongba official singa phaminaduna security surveillance system sing review tawki awang ba thaki security mifam ada Indo Myanmar border haibadi Technopol district ke more border town security ki oiba architecture amusu infrastructure ningthina yengsin khibaga lonana mafam adada leiriba frontline border forces singda satuna yengsin khi tungda Assam Rifles amad ate security force singi makok thongba singa phaminaduna pangthokiba security review meeting aduda sensitive oiba Indo Myanmar border da epalaitana border patrolling satpa intelligence ki thabak sing sharing tawba amade advanced oiba technology sing sijanaduna border paringda toina surveillance tawduna ayan kaina border landslip liba sing thingna bo honaga dawi haina su advice tawki hairi amaromda thazaba yaba paw ki matungina Myanmar ga tainariba Technopol district khaktanatana orkhol kamjong amasung Sursanpur district singda deploy tawriba Assam Rifles singna paikaliba border ngakpi thabak thorom sing su mari lenaba Assam Rifles ki authority na report oina puthokna meeting adu da khanaki haina official source amna phongdorakli meeting na buffer zone thugaina ba honai haibagi mayokta torbungda kukisin wakan mifam sathakre kangu ki irang mayok nariba state asida mitei singna ngayak laitana buffer zone thugaina ba honai haina indigenous tribal leaders forum gi meeting makada torbungda wakan mifam sathakre wakan mifam adu da saruk yakiba singna kuki singda genocide chathabi thong lepu kuki zo singna justice demand tawi buffer zone thugaina ba hona ba thong yaning de haina thawa play card kaya su pai khi khungjang adu ga mari lenana ITLF ke maikai dige phongdok ki bada kuki zo singna khundari ba chingi lama masung maitai singna khundari ba valley ani asi khaidok liba buffer zone asi nakal ani magna ikai khumnaga dabani buffer zone asibu ngahak leitana thugaina ba hona ba si hausik thokleba irang asi hena sauthokna ba amasung khatna ba hobani buffer zone ge wangda sakhang da miscreant singna bomb plan toksilamba asina Christmas season asige peaceful atmosphere da kai ba pibada natana miam da ki tujungba kya phawle haina pen da wafong kya su phongdo khi loinana Christmas festival ase Christian lining satpasing gi oina di khwaidi gi hena chawba amasung sengda festival ni amarom da tha sigi ta truki numidang da kuki zo singna namda khundari ba Sursanpur rom thangbat maikai digi mitai singna khundari ba Bishnupur district ki jaga singda nonguyam sung bong kap sin don attack satheki badu irang ase hena pakthok chawthokna ba hona bani haina pen da su phongdo khi